Mee thada micham manga nongmaina kaptuna hatki police ama micham taraga manga soki yum kuntra rom mai thaki mafam tarukta bom pokhaiki Manipurdagi legislature gi power yawa separate administration pigadabani haiba demand taladuna miteida atamnana unsinduna chatharagliba tamthirabalana se Manipur amasung union lengakna warushin praktabadagi masa Makha samtharakpaga iroinana lan haurakliba Kuki Jo Fruif ki Meeoi singna Naga Fruif singdasu khutharakpadagi haukiba mamang thada Meeoi manga nongmai maruna panduna seki police personnel ama amasung micham taraga manga soki punna yum kuntra rom mai thadoki amasung tongan ba mafam tarukta bom pokhaiki May 3, 2023 dagi haurakhiba lan asigi warushin puraknaba Manipur amasung union lengakna honadabagi mathakta state lengaki mathau oiriba law and order ngakpagi thabaktasu hotrong horakpadagi lengakna thohaningdaba amadi pangdabagi thodokni haribasing asi mathang thokhibani pauche asina jayesegi khomjinba report singi manung chana ahanbada nongmai kapsinba May 1 gi numidang pung 10 kunga humdoi rom tarakpada Imphal East District ki Porongpat PS na konba wangkai pukrambam laikai da leiba ngangom Dilip humfugi yumda sakhangdaba singna nongmai maru manga kapsilamki ani subada Bom pukai henba May 3 gi ayuk pung 10 ga minit 5 rom tarakpada Imphal International Airport ki checkpoint ga nakna tidim lambi paring gi manakta leiba crematorium amada UG group amana bom ama plan tawduna pukai halamki ahum subada thangna yanduna hatpa May ahum gi numidang pung 10 rom tarakpada Kangpokpi district ki gamnom Saparmaina PS na konba charjarda chahi yamlabi nupi Yumgi nupi ama Meeoi kharana thangna yanduna hatpada sanalupa amasung likon sing huranana puki naga marisubada naga taruksoki May 3 gi ayu angan bapung 5 rom tarakpada Ukrul district ki Litan PS na konba ringui kolda kulai paiba kuki amadi naga volunteer singi marakta khuthong narakpada naga taruksoki manga subada bom pokai hanba May 3 gi numidang pung 10 ga minit 2 rom tarakpada iroisemba mamang laikai da leiba khumbong mayum chawbagi geta sakangdaba singna bom ama pokai halamki taruk subada KNB PDF ki attack May 3 ki ayu angan bapung 3 rom tarakpadagi hauraduna Kamjong district ki Wangli namli Keasangkulan amadi Jechoro khulda Myanmar dagi ngamkai lana changsilakpa KNAB PDF na khulsing ase kaithel yauna yum kun nga rom mai thadok lamki gari chawba amasung macha khara su mai thadok lambada natana kharabuna huralaga puki thodo asida nupi micham amasoki tare subada nongmai kamna ba May 3 ki nungthil pung amarom tarak padan Litan PS na konba sina kaitel khulda Kuki amasung naga ani gi marakta khuthong narakpada micham ama nongmai maruna panduna soki nipan subada nongmai kapselamki May 3 ki numidang pung 12 makhai rom tarakpada Imphal East ki Sagolmang PS na konba tangkhamawang laikai da leiba sanjam tombagi yumda sakhangdaba singna nongmai kapselamki mapan subada IDP singi yumda bom plan tarumki May 10 gi ayu angan bada chonglawbi maning laikai Guru Khanada leiba lanjina kraba IDP singi mi leinadraba yum anida Kuki terrorist na mapanga kalaba bom ani plan tarambadagi police na bom expert single loinana pukai handana lauthoki tara subada bom pukai halamki May 10 ga mathogi nungai matung pung 10 ga nithoi ga minute nifu mangaram tarakpada Porongpat PS na konba Kongpal Khaidiam Laikai da leiba Indigo gi manager Ningthaujam Sunil gi yumda UG group amana bom langsenduna pokai halamki taraga mathoi subada hand grenade thamlamki May 10 ga nithoi gi ayu angan ba pung 5 ga minute nifu ga 5 rom tarakpada Porongpat PS na konba Brahmapur Guru Aribam Laikai da leiba G Bawanandagi yumgi gate sakangdaba singna thamlamba oigani thajaba bom ani leirambadagi police na lawkhatki Taraga nithoi subada thadau church leader yauna ahum hatki mariso anki May 10 humdogi ayuk pung 10 minute kun rom tarakpada Kangpokpi district ki Nikwai Thalmanbi PS na konba Kotlen amasung Kojim khul anigi marakta leiba Interbilas Road ki mafam amada Kuki terrorist khutpu amana ambush tawraktuna thadau church leader yauna micham ahum hatki atopa maribuna sohanki Taraga humdoi subada micham ama kaptuna hatki May 10 humdogi numidang waram pung 3 minute kun lom tarakpada Khawpum police station na konba nungsai amadi Jawjangte khulani gi marakta Kuki terrorist na masagi loinabi amasung driver ga punna bolero amada lakhiba naga micham ama nongmaina kaptuna hatki ma ki loinabi amadi driver na soki taraga mari subada bom pokhaibada siki May 10 ga manga gi nungai matung pung 10 ga nithoi ga minute 10 manga rom tarakpada Singjamai Chirom laikai gi dukan amagi mamang oirafna Asian Highway paring da naha ama gari macha amaga konana bom pokhaibagi machena panduna sikhi Taraga mga subada hand grenade leiramki May 10 gi ayuk pung 3 ka makhairom tarakpada kaisam thonglai som leirakta leiba Imphal Urban Cooperative Bank ki manager gi yumda hand grenade ama leirambadagi police na lawkhatki Taraga taruk subada khuso khulai mayam fagatki May 10 amasung 18 gi lonaba ahingdagi hauraduna state amadi central force singna lamdingi mafum amada leiba pambaina luchingba UNLF ki camp amadi akoibadagi tongan makhalgi nongmai humfuga mari amadi maru sing recover tawre haina police na phongdoki
Taraga subada hand grenade leiramki Mee Kunga Mathoi ayu anganba pung 5 tarakpada Thoubal PS ka iraflamnadana leiba Bisal Mart ki manakta hand grenade ama leirambadagi police na laukhatki Taraga 9 subada bom pukai halamki Mee Kunga 3 gi ayukta Basikhongda leiba Hodam Bijen yang khagani thoi gi yumda sakangda basingna bom ama langsenduna pukai halamki Taraga 4 subada bom langsenduna pukai hanba Mee Kunga 3 gi numidang wairam pung 7:10 rom tarakpada langjinga chobo maning lekai de leiba mioi amagi yumda UG group amana bom ama langsenduna pokhai halamki kunsubada onsen aduna nongmai kamnaki Mee Kunga 3 gi numidang da litang PS na konba mongko chepo amadi lengang chingda Kuki amadi Naga khulai paibasagi marakta onsen aduna nongmai kamnaki Kunga Mathoi subada Kuki terroristna nongmai kapsilaki Mee Kunga 9 gi ayupung 3 Makai rom tarakpada Khopum PS ki jurisdiction manungda leiba Jadonong market amadi Jaujangte ki mafam amada Kuki terroristna nongmai maru 9-8 kapsilamki Kunga 2 subada nongmai na kaptuna truck driver hadki Mee Kunga 8 gi ayupung 11 tarakpada litan PS ki manung chanba Imphal Ukhru lambi paringi lengang ching amadi TM Kausam khul anigi marakta Kuki terroristna West Bengal gi Nitish Kumar kauba FCI gi chinglakpa truck driver ama nongmai na kaptuna hatki litan PS ki police personnel ama bunu nongmai na kaptuna phaigan animakta soanki Kunga 3 subada Kuki terrorist masen khuthongna ki Mee 13 gi nungthil pung amaga minute 55 rom tarakpada Kangchu PS na konba Kharam Baifel khulda KNFP amasung KLA gi marakta khuthongna ki Kunga 3 subada khunja ama nongmai na kablaki Mee 13 gi ayukta konsa gi khunja ahum na turel dagi pipe samduna lauba ising ingsen bachalubada NFP na nongmai kablakpadagi khunja ama makhuta panuna sokpadagi rimsta laikanaki crore amarongi drug akona na mioi ani fare Malam kaithal chawrang lupa crore amarongi oigadaba drug akona na mioi ani fare haina Assam police na phongduragli Assam police ki maikai digi thadorokpa statement amagi matung ina haiba mioi ani adu Jora district tagi heroin packet kungani thoiga konna fagatpa ngamkhibani haina phongduragli Delimitation bill pass tawduna one nation one election chatnaba hongnaba India lengangna amuk hanna thabak paikhalli parliamenta maithiba nangkraba delimitation bill asibu India lenga ki maikai digi amu hanna parliamenta puthoktuna pass tawnaba honabagi mathakta lakliba chahi 2029 da pangthokadoriba lok sabha gi mikhal bangoinana one nation one election chatnaba hongnaba thawrang lokatpa hore haina leiba asigi maming leiraba news agency amana report thawrakli report asigi matungina West Bengal da Trinamool Congress pu yamna chawna maithiba piba ngamkraba matung BJP ki maikai digi leiba sida leiriba tongan regional political parties singa amata oina chatmina duna parliament da maithiba nangkraba delimitation bill asi pass tawnaba khanaba thawrang kaya paikhalakli parliament da maithiba nangkraba delimitation bill adugi matangda Congress party na luchingba opposition party ki maikai digi leiba asida leiriba tongan ba regional political parties singi luchingba singa unaduna mangjongna wa tanakiba leite haina phongdok kibasu laikre parliament da maithiba nangkraba India lenga ki maikai digi puthokhiba constitution 131st amendment bill 2026 asibu amuhana parliament da puthoktuna pass tawnabagi damak union home ministry ki maikai digi akhanaba thawrang kaya leptana paikhalagli BJP ki maikai digi Mamta Banerjee na luchingba Trinamool Congress party ki manungda thokliba conflict asi kupna monitor tawduna leiri TMC ki manungda thokliba conflict asi khudong chaba lauduna parliament da lenga ki maikai digi delimitation bill pass tawnaba hotnabada kari kanaba lauba yabagi haibadu senaduna leiri masigi mathakta Lok Sabha amadi assembly election amuktada khambangna pangthoknabagi pandamda mioi amana member oina joint parliamentary committee JPC na recommend tawriba one nation one election gi bill asi chanaba hongnaba parliament ta pass tawnaba puthoknaba pass tawraknaba sem saba leire mioi ahumna saba joint parliamentary committee asigi chairman PP Chaudhary leba asigi maming leiraba news agency amada phongdorakhibada one nation one election bill athuba matamda pass tawduna sem saba pumnamak loire committee asigi maikai digi mathau taba report sing sem saba loibaga loinena lakadoriba matam khara asigi manungda India lengakta report pisilagani amaromda JPC gi channel asi lakadoriba parliament ki monsoon session gi ahanba sayolda loibana maram oiraga committee asigi maikai dagi su one nation one election bill asi lakadoriba parliamentary monsoon session da puthoktuna pass tawbagi apamba leiri report asigi makha tana hai tha kharagi mamangda leiba asigi tongan ba state manga da election pangthokhiba loikhibada ngairingai amuk hana
ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ UP, Uttarakhand, Punjab, Goa, Manipur, Himachal Pradesh amadi Gujaratta mikhal pangthokkadꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯕꯤꯜ ꯑꯁꯤ One Nation One Election Bill ꯑꯁꯤ ꯄꯥꯁ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯀꯣꯛ ꯊꯣꯡꯕ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯂꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯏꯔꯤꯄꯣꯛ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯄꯦꯆꯤ ꯆꯤꯡꯂꯛ ꯑꯦꯔꯤꯌꯥꯒꯤ ꯆꯤꯡꯈꯣꯡꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕꯁꯤꯡꯗꯤ AK ꯔꯥꯏꯐꯜꯁ ꯑꯃ, ꯗꯕꯜ ꯕꯦꯔꯦꯜ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯑꯅꯤ, .36ꯀꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯍꯨꯝ, ꯆꯥꯏꯅꯤꯁ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯗꯤꯇꯣꯅꯦꯇꯔ ꯃꯔꯤ, ꯏꯟꯁꯥꯁ ꯔꯥꯏꯐꯜꯒꯤ ꯃꯦꯒꯖꯤꯟ ꯑꯅꯤ, AK ꯔꯥꯏꯐꯜꯒꯤ ꯃꯦꯒꯖꯤꯟ ꯑꯅꯤ, ꯏꯟꯁꯥꯁ LMGꯒꯤ ꯃꯦꯒꯖꯤꯟ ꯑꯃ, AK ꯔꯥꯏꯐꯜꯒꯤ ꯃꯔꯨ 15, 12 ꯕꯣꯔ ꯅꯣꯡꯃꯩꯒꯤ ꯀꯥꯔꯇ꯭ꯔꯤꯖ 8 ꯑꯃꯁꯨꯡ ꯆꯥꯔꯖꯔꯒ ꯀꯣꯟꯅꯕ ꯕꯥꯜꯐꯦꯡ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯤ ꯃꯀꯣꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯠꯅꯥꯒꯤ ꯑꯦꯌꯔꯄꯣꯔꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯃꯅꯥꯛꯇ ꯃꯤ ꯃꯀꯣꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯄꯠꯅꯥ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯀꯤ ꯃꯅꯥꯛꯇ ꯐꯪꯂꯤꯕ ꯃꯤ ꯃꯀꯣꯛ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫